통하게 볶아 타로이가 세분과 통문이 통자라게 마탕 타라게 짜보자오나 Found the one, you should never give her up. I think it's the way life changes when in love, yeah. I surround my soul with the positivity. That's why I don't worry about the things that I don't see, yeah. These days I don't worry about much. I think we should have some more fun. I still dream about the days when we were young. I'll take a hit and still finish in one, yeah, yeah. Isn't that too far away from our hearts, yeah, yeah. The ones we keep close, we should never let go. So tell me who you love, baby. Take a moment to unwind, fix yourself and realign yourself with the world, baby. Breathe slow, baby, yeah. 그런데 매암 하루드나 타로이 통과가 타로이가 볶아 통에 세분 말았을 세분 하다가 누가 이런 엄마가 떠오래 한감가 누가 이런 엄마가 떠오래 누가 누구 싸워 하워지 마땅한 데비다 만tamangан 데비다 그때 하면 빡선나와 그때 하면 하이드라가 참 하이드로 카라세다 이해감드레바 꾸이나 조 라이트로 lokal wala ayun talagang kami ꯆꯞꯆꯥꯔꯕ ꯆꯥꯔꯦ ꯑꯗꯨꯗꯤ ꯈꯥꯎꯕ ꯍꯧꯔꯁꯤ ꯅꯪꯒꯤ ꯊꯔꯣꯏ ꯍꯥꯞꯅꯕ ꯄꯥꯇ꯭ꯔ ꯊꯝꯍꯧꯔꯕꯣ yes ꯑꯩ ꯃꯇꯥꯏ ꯊꯝꯃꯁꯦ ꯆꯥꯔꯁꯤ ꯑꯗꯨꯗꯤ ꯀꯩ ꯃꯥꯟ ꯆꯥꯔꯁꯦ ꯅꯪ ꯑꯣꯟꯅꯔꯦ ꯑꯣꯛꯇꯨꯝ ꯃꯍꯥꯟ ꯆꯥꯒꯦ ꯆꯪꯕ ꯍꯧꯒꯠꯂꯦ ꯆꯥꯕꯗ ꯗꯤꯁꯇꯔꯕ ꯇꯧꯔꯛꯇꯅꯕ ꯁꯤ ꯅꯉꯣꯟꯗ ꯊꯦꯡꯉꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯉꯣꯟꯗ ꯀꯌꯥ ꯊꯦꯡꯕꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯏ ꯆꯨꯞꯄ ꯍꯧꯔꯒ ꯆꯝꯅ ꯍꯥꯎꯇ꯭ꯔꯥ ꯍꯥꯎꯋꯦ ꯊꯔꯣꯏ ꯊꯣꯡꯕꯅꯤꯅ ꯑꯣꯛꯀꯦ ꯊꯔꯣꯏꯒ ꯊꯣꯡꯕꯅ ꯑꯣꯛꯀꯦ ꯂꯦꯛꯊꯣꯛꯑꯝꯕꯗ ꯐꯕꯅꯦꯕ ꯑꯃꯨꯛ ꯑꯩ ꯅꯪꯕꯨ ꯄꯤꯖꯅꯤꯡꯉꯤꯁꯦ ꯀꯨꯏꯔꯝ ꯊꯥꯒꯠꯆꯔꯤ ꯁꯣꯝꯕꯨ ꯑꯍꯥꯎꯕ ꯄꯤꯖꯕꯤꯕꯒꯤꯗꯃꯛꯇ ꯃꯇꯝ ꯈꯔ ꯏꯔꯥꯡ ꯂꯩꯗꯅ ꯀꯥꯏꯅꯔꯨꯗꯅ ꯃꯌꯥꯡꯗ ꯀꯪꯁꯤꯟꯅꯗꯅ ꯌꯦꯡꯕ ꯉꯝꯅꯗꯗꯅ ꯃꯥꯒꯤ ꯗꯥꯛꯀ ꯂꯣꯏ ꯍꯦꯟꯀꯠꯂꯛꯑꯕꯅꯤ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯃꯟꯗꯗꯅ ꯎꯅꯗ ꯀꯨꯏꯔꯦꯅ ꯚꯤꯗꯤꯑꯣ ꯀꯣꯜ ꯇꯧꯅꯕꯁꯨ ꯌꯥꯗ ꯌꯥꯗ ꯊꯔꯣꯏ ꯆꯨꯞꯄ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥ ꯅꯨꯡꯉꯥꯏ ꯋꯥꯟ ꯇꯥꯏꯝꯗ ꯃꯥꯡ ꯊꯔꯣꯏꯁꯤ ꯂꯩꯔꯁꯦ ꯑꯩꯅ ꯊꯔꯣꯏꯗ ꯋꯥꯟ ꯇꯥꯏꯝꯗ ꯊꯣꯛꯍꯟꯕꯁꯦ ꯉꯁꯤꯗꯤ ꯆꯨꯞꯄ ꯅꯨꯡꯉꯥꯏꯅ ꯃꯑꯣꯡꯗ ꯊꯣꯡꯉꯝ ꯅꯠꯇ꯭ꯔꯗꯤ ꯅꯪꯅ ꯍꯦꯛꯇ ꯍꯦꯟꯅ ꯆꯨꯞꯈꯤꯕ ꯄ꯭ꯔꯣꯅꯤꯅ
ꯃꯊꯟ ꯀꯌꯥ ꯀꯛꯇꯕ ꯑꯃ ꯌꯥꯎꯋꯦ ꯍꯣꯏ ꯍꯩꯔꯥ ꯆꯨꯞꯄ ꯌꯥꯗ꯭ꯔꯗꯤ ꯂꯧꯊꯣꯛꯑꯒꯗꯕꯅꯤ ꯐꯔꯦꯕ ꯂꯪꯊꯣꯛꯇꯣꯏꯕ ꯃꯁꯥꯅ ꯌꯥꯗꯕꯗꯤ ꯃꯨꯜꯂ ꯆꯥꯕ ꯍꯥꯎꯋꯦ ꯅꯝꯖꯥ ꯅꯝꯊꯤꯔꯒ ꯃꯥꯅꯦ ꯊꯣꯛꯂꯛꯇꯕ ꯌꯥꯔꯣꯏ ꯀ ꯀꯌꯥꯗꯤ ꯍꯥꯎꯋꯦ ꯅꯪ ꯅꯁꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥꯅ ꯌꯥꯝ ꯀꯟꯅ ꯂꯦꯛꯊꯣꯛꯄ ꯑꯣꯏꯗꯦꯉꯣ ꯂꯩꯊꯣꯛꯇꯕꯅ ꯎꯝ ꯃꯥꯒꯤ ꯂꯩꯊꯣꯛꯀꯗꯕ ꯁꯔꯨꯛꯇꯣ ꯆꯝꯗꯍꯟꯕꯅꯦꯕ ꯊꯔꯣꯏꯅ ꯂꯣꯏꯅ ꯐꯥꯖꯤꯟꯕꯤꯔꯕ ꯃꯥ ꯂꯣꯏ ꯆꯨꯞꯁꯤꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯂꯩꯊꯣꯛꯀꯗꯕꯗꯣ ꯅꯪ ꯗꯟꯗꯜ ꯌꯥꯝ ꯌꯥꯎꯋꯦ ꯊꯔꯣꯏ ꯈꯔ ꯊꯔꯣꯏ ꯆꯨꯞꯐꯝ ꯌꯥꯎꯗꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯌꯥꯏ ꯏꯕꯥꯅꯤꯁꯦ ꯃꯇꯝꯗ ꯀꯧꯅꯔꯨꯗ꯭ꯔꯦ ꯃꯥꯅ ꯌꯥꯝ ꯍꯥꯎꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯩꯉꯣꯟꯗ ꯆꯩꯔꯛꯈꯤꯕꯒꯤ ꯑꯩꯅ ꯑꯗ ꯆꯩꯔꯤꯗꯨꯁꯨ ꯑꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯑꯣꯏꯗꯤ ꯅꯪꯁꯨ ꯁꯣꯏ ꯁꯥꯎꯅꯤꯡꯅꯤꯉꯣ ꯑꯩ ꯁꯥꯎꯅꯤꯡꯅꯦꯕ ꯅꯪꯁꯨ ꯑꯗꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯠꯂꯛꯏꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯃꯥꯏꯅ ꯅꯪꯉꯣꯟꯗ ꯎꯠꯂꯗꯤ ꯅꯪ ꯆꯤꯟ ꯁꯥꯎꯅꯤꯡꯅꯤ ꯍꯥꯏꯔꯛꯀꯅꯤ ꯑꯗꯩ ꯍꯦꯟꯅ ꯑꯩꯗꯣ ꯁꯥꯎꯕꯒꯤ ꯋꯥꯗꯣ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯕꯁꯦ ꯅꯪꯅꯗꯤ ꯈꯪꯐꯝ ꯊꯣꯛꯏꯅꯦꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤꯅ ꯍꯧꯗꯣꯔꯛꯏꯕ ꯋꯥꯗꯣ ꯑꯦ ꯁꯥꯎꯅꯤꯡ ꯁꯥꯎꯅꯤꯡ ꯋꯥ ꯅꯤꯡꯊꯤꯅ ꯉꯥꯡꯅꯤꯡꯗꯦ ꯁꯥꯎꯅꯤꯡ ꯁꯥꯎꯅꯤꯡꯉꯥꯏꯗꯨꯗ ꯑꯃꯨꯛ ꯗꯔꯀꯥꯔ ꯑꯣꯏꯗꯦꯒ ꯍꯥꯏꯖꯤꯜꯂꯛꯄꯗꯨꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯣꯂꯥꯡ ꯆꯣꯠꯄꯅꯦꯕ ꯍꯥ ꯃꯥꯅꯦ ꯆꯣꯠꯄꯅꯦ ꯐꯣꯟꯒ ꯇꯧꯕꯗ ꯄꯥꯏꯔꯛꯇꯕꯅꯦꯕ ꯃꯤꯅ ꯅꯣꯡꯉꯥꯜꯂ ꯈꯣꯟ ꯆꯤꯛꯑꯦ ꯅꯣꯡꯉꯥꯜꯂꯒ ꯗꯔꯀꯥꯔ ꯂꯩꯇꯦꯗꯅ ꯈꯟꯇꯣꯛꯑꯦ ꯑꯗꯨꯅꯤ ꯁꯦꯝ ꯅꯪꯅ ꯇꯧ ꯇꯝꯃꯣ ꯑꯩꯅ ꯑꯣꯛꯀ ꯊꯣꯡꯉꯗꯤ ꯁꯣꯏꯕꯨꯝꯗꯤ ꯑꯗꯨꯝ ꯍꯥꯞꯅꯤꯡꯉꯦꯕ ꯁꯨꯝ ꯆꯥꯈ꯭ꯔꯕꯅꯤꯅ ꯍꯥꯞꯅꯤꯡꯗ꯭ꯔꯥ ꯌꯨꯝꯗ ꯊꯣꯡꯕꯗꯁꯨ ꯁꯣꯏꯕꯨꯝꯁꯨ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯆꯦꯅ ꯁꯥꯎꯔꯤ ꯑꯣꯛꯀꯤ ꯃꯅꯝ ꯅꯨꯡꯁꯤꯕꯗꯣ ꯃꯥꯡꯍꯜꯂꯦꯅ
하루 아빠가 봐. 바로 이제. 이제 타나 비바에 뽐다잖아. 아 타로 자는 게 나가. 타로 내려와. 타로 얘는 없다. 뭔가 그 nom래가 통화 참 되는. 망아 먹을 통바. 마담도 타로 이제 담다바기 아마 와나버도. 아다 아이나 우리 그림이 좀 내버도. 할락버도 우리 그림이 좀 내버도. 타로 안 도가 막 라이스 거 일단 이따 딸기 라이스 거 컨테이너도 아주 좀 삐탄도 감이 가이노. 통번이나. 잘. 이제 돌아. 진짜 내 하우저. 시단 뚝단인 거. 이삼사나 말하는 우러나는 또지. 사방감나. 내 돌아. 단단한데 남자. 깨도록이 나 이까이 하러. 그 suppada lejarage. 쭈꾸다 빰자비나. 아시는 사로지 사이를 좀 뺀다 하다. 그 장갑 같은 거지. 뺀다 하다. 오가 타로이가 미타리네 이로마시디 가오르레. 그돈 몰랐더래. 루피해 그돈 먹지 남기 해. 우시다버리 다울까는 그이 토에. 눕대. 이스 아이가 그돈 룹다는 마로이가 너무나 하피레 시기 한가마 따라 이로마 따라. 오가 한강 공통 자지. 한강 뭐 마칼레 뭐 간다. 한강 혼자. 한강 어디 봐? 혼자 봐. 한강 막 그 링하우를 흔들이 흔. 밤비지만 내 fat자는 내 마가 한강을 좀 말했다. 렉렉라고 마가 다 타다보야 되나. 린 독방하는 시 밤비지는 그냥 속배야 판도가 타고. 통해. 또가 벌레 자게 되나? 아니 그 한강 좀 짜게. 옥장이 되지. 이제 타로에 잡지 마. 잠만에 좋아야 돼. Mua bàn người sao ra trang đăng này bisa lo na yam hau do male na yam sana benon ne sika mana de yam hau do male hai benon ne ga sak la mam dre te la me ai na di khale ko ne sa ba yi mun wa te mi khala ma mi to ba jaw ngane ba yi mun wa te na khale ba do yi mun wa ba mi jaw ba ko ne sai do ro ga sak la mi yawe ai sa ma no mi thong sai ba ado khut manga ahin daga ni yeng ba di lam ba phau ba ni thao à
ꯂꯣꯏꯁꯜꯂꯁꯦ ꯍꯥꯏꯔꯣ ꯐꯖꯅ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯒꯤ ꯊꯔꯣꯏꯒ ꯑꯣꯛꯒ ꯊꯣꯡꯕꯁꯦ ꯃꯇꯨꯡꯗꯁꯨ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯈꯜ ꯃꯊꯦꯜ ꯆꯥꯔꯛꯀꯦ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯦꯞꯄꯤꯒꯅꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ ꯂꯣꯏꯅꯅ ꯏꯕꯥꯅꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ